फजै हाइबा तारे चुम्ब चुम्दबदुगी मोच ओइ पिगेको अदुगा पोती फजै लान सोंगनरगा डेवलपमेंट तौजी हाइबनी अदुगा कॉन्फ्लिक्ट मनुंग डेवलपमेंट तौदबा यारोय मयाम अतोप्पा अखोइ कॉन्फ्लिक्ट मनुंग दा लारिक तमदबा यारोय को हाइबगी सुम अदुगी मोंग सुनी अदुबु conflicts and development si amaga pura tayonaba potni ko maramdi fajana saraga oi leisem lon da yauri dana manipur gi asibaga konjin tu thopaga malem ko daga leisem bada hajan thugai badagi ko yinong thang leima thola aga sum kanbagi wari ga ju dum yauri dana haibadi asibana sembadu kanu tu thugai badu da malem sem ngamdabadagi nong thang leima puthoaga mana jagoi khuthek thek dana ngasai gi haraba kanu ji control tor kan malem sem luiri bani sigida ani ji pura contrast ne haibani ko development si tawdaba yadabani tawbadadi conflict si party fajana resolution ama loisandragadi aikoina development ki magi fajaba masak si aikoina uba phangoi masi malem gi yanaraba poni ko aduna hariba development structure mayam akoi mangrabani mi sani yankhai na sigrabani lising humfu yana still displaced tawraga leiribani aduki matik phibam akoi chadrabani ko akoina development tawraga so aikoina uriba je aikoi gi ngasi leiriba phibam je ngasi da hina sahi nimfu kunthran ni fu maning da hallaga chatlabani sini aina thamningi je aduna development tawrasu sahi kunthran ni fu du da aikoi ji ngasi de sahi kunthra yamang karam phibam da leiram ge ji yengbada adum saurana khai impan shaharbog da sangari chatpa matam ni gaina khanba matam ni haibani adwai de gi hauba development gi mawong ama leigadori bani aduna yari makai conflict situation se masi hana ikoi address tawgadabani aduga development su pai da yadaba hingdaba yadaba sadaba yadaba tawdaba yadaba se ikoi hoi masi tawrisi am phai ko tawbudadi lairiba conflict situation se masi tamoi seng na tawrakan magi hojik phawba ikoina chahi ani sujal abasi phawba sab sab magi conflict situation jigi magi diagnosis hai tare laina layong si akoi phajana akoi laptop minabagi ba firem akoi udaba ko adagi akoina masigi oiba ur matung da kamaina masi resolve tawdagi gaisi akoina hekna kana khangdaba manba adagi tauri haibadu mayam plum chamam na laibase masina ikoina any development packet matamda ikoina masi soidana adum wagani aduga pungning changba sungamoi aduga isagi security leitra kana development gi kana wahan thoksu ikoi lairoi haibase khalla kanda hoi mari lena bu authority haiba tare laingak na yamna athu matamda situation asigi sabsaba akoi gi waroisin pu ba changi aduga matang si tajida aina amuk haija hongningi se aikoi se assembly ma tang tara da so koi lag to redana ko si tanja jin tung la hoge ba hanna manipur gi territory integrity koi singna rakli mayam singa si kai be yaro ya si manipur gi assembly na 1970s gi matam da gi hauraga koi si adom koi la abane ba ko aduna assembly gi resolution ji koi 1997 gi march tara mari da muglogre aduga 1997 isep ki july trama thoido muglogre ko aduga 1997 ki December 13 haiba swagi sida natana atopa ju ko koi manipur gi territory integrity apunba gi saktam furup kuntraga manipur gi apunba gi saktam kaidana ba aduga manipur miyam gi fur kuntra mapan gi asana sinna sahi risang sini himinari bi kaidana ba aduga koi gi sakhot thaurang nat culture mayam singa si koi sakhot na ba koi honarak ba gi punna ko adugi kanu da sangjal lakpani na khalli adida sonda particularly amasina pire ibasi masai gi christian gi kanu singsida pire ena lauragadi maduna amuk akoi masen gi marakta punna saminari basida amuk divide and lun gaina akoi am toina haiba ko khaido khaijin tawraga akoi amana amabu yengthina hanbagi hojingmuk akoina thengnari ba ko manipur gi akoi gi fludili system gaina akoi gi thamban mana panba ahumba naga ku gi maitai gi fall daga kana lakna baga hotna ba daga manipur demolition theory manipur muthatna baga hona rakpa akoi adum khangi akoi gi importance bibi da ba haiba tare kada power leba kangu singchina but manipuri singdi as a whole for the last 5000 years akoi exist aura abani ko 59 gi 49 gi mamangda akoi kanani adum state oina lakrabani haiba tare ko handan hairi sini pithribi gi oina ahongba lakhiba montevideo convention gi koi nga aga lakrabani principal sing kan dan uti possibilities juri gi yamna phajaba development ma malem gi oina peace porok na ba ko
mayam ngakna lakrabani sigumba mayam lakpasigi marakta hojik pusalaiba khalistangi oiba potsi masina amuk akoida anouba DPC policy gi kanoromda sangjalakpa manbugumba amaso akoina uphangi but subject to akoigi proper investigation ko research akoi sangi maramaduna haribasing asi munna yengogodabani but aikoina all the time akoina khangadoise ate kesunati people's ki demand haiba tare ko mayam ki demand ama leita di demand ki justification se si akoi lana wan to puna hotna roidabani authority na so even akoi gi india masama powda british ki mayok to lan horimni ko the British na lalhoba India ki lalhoba ningtam lalhoba mayam sing asi akoi terrorist natraga magi kano mayam thola mineba likewise akoi gi su miyam gi movement ama lakpa matamda echam tum brand terrorist kaina natraga some gang or higher lotion na hona ba mayam sing asi tawroi dabani malayam da sana kalon structure of negotiations mayam establish tawduna malayam da sana grabani sigum principle mayam ji application tawgodabani akoi apply tawgodabani ko aduna si akoi khangna saminasi aduga khalistani go process so akoi now yam seriously examine tawraga akoi sigi relevancy kari lege do adu ai kano khangbana chumgani khaliko tajida hoi Thagachari oja aduga hojik se khoi BJP na luchinglakliba state lengak pu sakolakliba National People's Party NPP na sogatpa toklagani haina ai bachero pi khraba matungda party asigi apunba MLA taret ki manungda manga na makhoibu treasury bench ta makha ta na phamba pamdi haibana chingba wafam phungdokpagi matang sida oja NPP gi MLA manga gi matangda assembly na tharakpa cherol gi pakum Conrad K. Sangmana Pirakre Habani Oza National People's Party NPP gi akogi legislature singbu assembly gi treasury bench phamaloy dabani habana chingba harakpa conflict situation ama uribas oza kari wafam thambi hoi masi gi ji kanoni mapung oina su khara hogi sahi khara sida akogi manipur ki government ki magi support leiba duga magi opposition da phamba ko yamna kana power laina yamna high majority oina BJP led government na paiduna lakpo ko si lakpo matamjida NPP conflict khoigi khara moi thokre then matu oni haibagi decision lauba duga haibasi submit tawdaba khotaba mayam go khoigi conflict lakre sigi marak sida hojik assembly gi mamang asida magi treasury bench ta phamdori bra natraga atopa kanada opposition bench ta phamdori bra natraga kamana laigada gi haibagi position sida se sanction aduna lakpo duni aduna MLA gi jingi manungda adum karigumba ko mogi convenience haiba tara yum pham moira kanda masi phamnaba kano laklaga su decision ni political party ki system dati kogi president ki kano se directives haiba tare ko decision of the party is the fine ni ko maramaduna Conrad Sama ko NPP ki president Meghalaya ki minister sigi kano se directives pirak pasita phamloi dabani haibani na maside heta phaman bagi kano se koi lauro ka di mande aduna position of the party to should decide its position in the assembly ko masi adum ai speaker na kano recommend tawrakani na khali aduga sam aduna manipur gi kari assembly ki session manung sida kari ahong bakara anti soidana lakadaba manbasu ui adubu aikoi si kano yengsi koigi thazadaba nga ta thokpa manipur gi lamdam ni na ko aduga mayam na thoknariba normal discourse mayam singa sigi kano sidagi contradict oiba hek soinaba mayam thokpani na haibadi ngamdre adubu parties should have its own stand laigadabani and now it is time ko hujik makidi oina all parties consent ko in the upcoming assembly of Manipur laigadu se Manipuri issues ko Manipur gi leiba territory integrity Manipur peoples ko koi full puntraga mapan gi issues hariba mayam sing asigi khoi maroriba resolution koi complete resolution sida hena pung changbagi wakhallon duma kano khoi khare hena thamaningi ada se ai marak ta tanja sar phanga an haya aurisi aduna te magi kano position du gi di magi party gi decision la abani na magi treasury bench ta pham dana bagi position do adum ai lakada bo mali sinida tawbada di pham pham de badu nati ai gi di amaru people si concerned di akoina any party amadagi ko any recognized party in the representing people of Manipur even as having its seats ko to the assembly kanoni the lai the missing sina hojik lai situation si dai koina concern oira kan da kari ma khara di pukhalong no adom da hena mai pa ningi matam yam laitre hai bo phum se thamge ko kana